पाउजेद यंफम ओइबा पाउ खरा अपडेट तौजरी सुप्रीम कोर्ट डिसमिस तौखरे स्टेट असिगी डिस्ट्रिक्ट सिंह मपान लमदगी लाकपा मियोइसिंग मतिक चाबा फैसिलिटी सिंह लोइनना लाइफम सफम पिननबा क्वारंटाइन सेंटर सिंह लिखननबा मणिपुर सरकार डायरेक्शन पिबियु आना एडवोकेट महबूब प्रोकिस की खोंद खुथांग एडवोकेट जे हिल्सन अंगमना ममांग सहिदा हाई कोर्ट ऑफ मणिपुर थारकेबा पीआईएल अमकी ऑर्डर सिंह नदुन स्टेट सरकारना थारकेबा स्पेशल लिव पिटिशन सुप्रीम कोर्ट ना dismiss taukhre and human rights law network thadorpa cherola mana aire cherola sina makata na hairi bana hokiba July 13 ta High Court of Manipur na order amata duna order hokiba nubit adudagi paraga seul amagi manungda expert sing jawab committee ama semnanaba COVID-19 crisis asigi impact sing asi assess taunanaba expert sing jawab committee sing semnanaba COVID-19 crisis asi laksin bagamari renana lokaliba action taken report sing report sing adu yauna quarantine center sing amasung institutional quarantine centers in the public money setting tawba yauna infrastructure manpower facility na sing bagi mari laina pa information sing adu miyamda thangan gadabani ab direction amaga loina na pi ludu sis post to khibane adumakpu sarkar na court ki order du thaba koina pangthokpa ki mahutta madugi meuta challenge tawduna lakhibane loina na court ki order adubu sing na state sarkar na supreme court tharakhiba special repetition aduga Marai Lena Apex Court Asigi Justice T.Y. Sandrasud Justice Bikram Natra Masung Justice Hema Kohli Jauba Bensamana Sarkar ki Council the Oral on Manipur Quarantine Center ki Kutong Chatabala Riba Siga Marai Lena High Court of Manipur na PK direction adu Jamna Baram Chapa Mane High Court ki direction Matugina Manipur Human Rights Commission Court Asida Summit Tawrakiba report ki Matugina Quarantine Center sing the Patik Saba facility late Havasi Jamna Bayak Sing na Tagle Hairatuna Apex Court asin special petition adu dismiss tawkre aire makha tarakpa atopa editorial gi kalam amata singilup khara gi detect sarkar punan bhona ba malemda khwadi ki sauba democracy satpa lebak amani harbe india gi people nongda iramda manipur asi lejarbasu democracy gi marumda kaklo masang gi marakta nungsina danaba sinba aduga apun bagi saktam thugaina bhona riba sing asi sarkar na yengtun laifam thokte Asigama music asi miyam gi yengna bani ana logduna mari lenaba law amasung IPC gi makada farak matik sabadan DP pam thoge democracy ni harbasu wangam bagi limitation amadela pam thoge nganging haidona law lai tabalam dam amagumna leiba habasi yam ikai ni ngaine adana singi lup kharana sarkar asi bamkhoi gi detect da punar ba khonari basi sarkarna yengduna leifam thokte ai lai habdu chapchana makoi da kangan gadabane lamda masida leiminer ba singwi tambi animak I mari gi masin manau oibagi mari adonga sifawba kaidana leiribane Mihaurol dagi oiba ariba larik sing amasung puar wari sing da singmi tambi animak masin manau amatane madam gi matungina mayam bana singi lamda lehura ka manau nupa tampak lamda kumdana laiki badagi singmi tambi haida tonga tonga laina ki bani masina sing da lehuri ba mayam ba adu da tamda lehuri ba manau nunga yai fana hingli haibu takna ba sahi kudingi mera thomai than ba haina ariba madam gi wari singbul kya lairibani masikumba kya asibana thaiduna thamraga singtam thugaina ba hona ba habasi miyam gi khwaidi gi sawba yengna bane Tangga kaya da singi lup karana ban blockade tawtuna bakhoina apamba maikai da puduna sarkhibagi tangga kaya do hausik di matugi matam woidre habisi khangba chombi tampak lamda leiriba mitai sing bharat sambidan gi oiba nganglo pinana ba schedule tribe demand committee na mitai sing dan constitution gi makada schedule tribe ke list da chalan gada bani haribasi miyam gi oiba demand ne demand ase gi matang da mitai forup sing marak da janing ba amsung yaring da baduna tongan ba wafam ne madudi makoi na khali bo wakhal gi makha poli adobo Nomadi wakal tamina bagi tanja adu soidana lakane masida singi lup kharana mitai frup sing amsu bharat sarkana lep kadaba fireb amabo makoi gi wajaba mangani haiduna mitai sing schedule tribe list sanbai haroi haina detect thawriba sidi democracy ni haiduna pangangang bagi thawni masi tawfam thokte makoi gi waiba demand sing tanba mitai sing kari su yetluba leite demand sing adu maram chai haina sarkana khallaga nabadu pija khibada mitai sing yet kadaba nate Manipur gi legislative assembly gi hill area committee gi member kul lairiba asigi matak tahan tak tauna Tambagi singi saru khara yauriba kendra mapan asisu hill area committee ki member oina yaragani haida assembly speaker na thoki bogora lodo ministry of home affairs na 1972 ki june kunda thoki ba notification amasung presidential order ki para 3 clause 1 ki matungina ni han bayak sing na palle adoba tribal miyam ke sentiment yengre speaker na thoki bogora du sanhandana thamkre masigi matang da su tribal ki lup khara na ban blockade tawduna bakoina pamleba Maikai adu da detect tawduna punar bahwana bagi bhauta lo bunga ngasat par lup sing waram labade lo court matu ki asumran thengna pham thogi makoina apamba maikai da punar bahwana bada yade haduna ban blockade tawduna miyam punna wan bagi thabak tawfam thokte
Saughatpa lamdam ama haibadudi yamna wakal tana miyamgi hingbagi ponsida makal amadagi akaiba pidanaba wanabaduni. Apen pen daba kudingmak sarkar ga punna paminadana wakal taminaba natragana. Logo da satpa sujai madu dataduna national highway sing Manipur ge. Singgi jaga sing paudana chatiba asigi kutong chaba lukduna miyamgi sakhau paiduna sanaba somloi. Singgi lup kharana singda aduga tampaki lup kharana tampakta mana apamba mongda taunarakpa tarabati. Maduna tungda akaiba kya lakpada natan apan bagi sakdam da sauna singna bhaibadu. Oibada tatana masin marau oibagi mari atu mangkiduna aranba maikai kiyada. Maikai abada satkibasu jai aduga thaba khudimuk democracy gi room da dictator gi thawung sing chathaba haibadu ngasi gi chawkhalaba society asida di matamga chana tre habadu khang hongdokpa chumme. Sarkar na so achumaran yengtana lup kharagi detect da chatana phone pam thogi ahen gi wa pada nam phutawna do phone basing adudi madik jaba jarak adu law court ke khuthang da phangana ba hona ga dabane sahi kunmari gi matung da hangdok khiba sinadraba hostel gi lifta migi saru polak lairamle Uttar Pradesh ki Basde district ki kali de leiba OPEC hostel gi lift amma sahi kunmari gi matung da hangdok lubada miyoi bagi saru polak amma lairam ba thengna gre madam goina sinna ba yadana thong thingtun laikiba hostel gi elevator adu repairing chatana ba gidabak Zai kun mari gi matung da hangdok lubada no pagi saru polang amatha asigi amada thengna ki bani aina UP gi local agency amana phangdora ki bane saru polang adu matokram na elevator manung adu da leram libano amadi kanagi aksang no haipane sing ba khangdok na dabagi damak UP police amasung forensic department na thijin ba haukre saru polang adu DNA test tawna na bagi damak laboratory da thakre ari pamung chamanga leiba OPEC hostel asi ko haukiba kumjali sing amaka sampar marfutra mathoi da gi saba horo ki bane Hostel adu elevator adu kumjali singam ka sapan marfu tara tare pawwan ingthina sinaduna function tawram badagi yakhi dabani ana police na phangdoke tawdoka sida leram libanu pa adu gisaru palang adu kanagi no ai bakhang na papandamda police authority na hokiba sahi kunmari gi mamang dagi state adu tamiyam na report tawna rakhiba mangkiba music report sin kumna yangsen ba hokre ato pa paw amadana resistance force ki aroi lanmi amalai rifawa taliban ga thengna gane Afghanistan ki Panjshir province control tawtun leiriba national resistance front NRF ki lusing ba Ahmad Masuna ka si phangdora khiba amada province adu Taliban fighters na khudum challe hariba wafam adu aran bane international community bulanda lamjing bani ana sengdora kare hauji Taliban fighters singa akan balen lan thengnari ba NRF ki sakti madik chana leire force asigar oi balan mi adu city pawa Taliban ka lan thengnagani ana akan ba wafam phangdoke mang masama ki haksang i marik amal leire pawa Taliban ka thengnara ba tokloi ana Masuna lauthoke Panjshir province ta Taliban fighters ga lantheng riba atuna mahaki mapang warba Fahim Dasti Taliban sin hat kre ariba NRF ki pangal sakti hantabagi wafam dilaite anas mahna pangdoke province adu resistance force ki pangal sakti amata hantadre Taliban gi akan bumong da makata na lantheng na ki gane Afghanistan ki miyam na NRF ki maiki dale pitun Taliban gi matakta lansa da biyo haina sumhangna miyam gi pongling sin ge Atau pau amadana ADF rebel sing waramgani sing daba sinamioi kya Congo da nongwei da kaptuna arkre Democratic Republic of Congo ki awang nongpok thang basarok ta like Democratic Forces ADF rebel group sing waramba yai sing daba sin attack sa tatuna mara lajitra pamioi kya nongwei da kaptuna arkre aire United Nations amso local sourcing ki matungina thawdo ka tungarang Ituri area da thoke bane thawdo ka do khulai paiba rebel group atuna mioi kontra nongwei da kaptuna arkre bane wale se Bon Kutusigi acting chairman Diudon Malhangia na phongdo kibada ADF rebel groups in Etori area da jamna toina adexa taduna marat lajitra pami sing phuba amre at pagita pagyamna toina sathari Miyoi sing faraba matung nomai na kapton har kiba ramba yabagi khodam kya phange United States na ADF rebel group asi lalobo group ama oina lautho kibane hariba lalawlu group aduna DR Congo ge nongpok thongba sarok talaiba Mineral jam na thokpa mafam singa suba kanton tawnar ba khwana duna lakle mamang thadasu bayani territory da har bagro pasna mara laistra phami taraga mapan hingna mai tha tuna hatpagi thawdok su laikre hauki ba kumjali sing ani taraga humdoi dagi hauraga haujuk pawada rebel group asina mara laistra ba mioli sing daruk hena harkre hariba asigi manungda lesinga magasani di boni area da kumjali sing ani taraga taretta harke bane nagala maromda na Afghan resistance group ki wangang loi harkre Panjshir province da laiba anti-Taliban group ki wangangloi Fahim Dasti ngarang Taliban fighters na khothona bagi thawdok da lai hidre haina TOLO news agency ki oiba source amana phangdorakle arba da content sing asige mar oiba pau khara asiba pau damjariba mare bloken news YouTube channel amati Facebook page asidagi yenbiriba punamak pathaka sari channel asina tawda kanarabade subscribe tawbidriba singna subscribe tawbira puloi na like and share tawsu kawi kan pramakpo amakana thakasari